Security force na state asigi tongan mapham singdagi Khutshu Khutlai kaya Phagatpa Ngamkhre police tagi phangba pawgi matungina Churachandpur district ki manung chanba taijang khulgi maning thangba sarukta leiba thangjing chingi singnaba mapham singda ngarang security force na thiba humbagi thabak chataki maduda magazine aniga konana 303 rifle ani 303 rifle sniper rifle ama aduga magazine aniga konana point kuni thoigi semi auto rifle ani country made mortar pompi ama pompi gi maru mari kapa yariba nongmai maru kuntra tear smoke grenade mk4 ani meter manga gi cortex ama amasung meter tara gi safety fuse ama recover to bangam ki ato pathodok ama dana thobal district ki manung chanba ten tha toban da maduga tainaba chingi saruktagi security force na 7.62 mm gi sniper rifle ama magazine ga kona na barmana saba 9 mm pistol manga 36 high explosive hand grenade manga 2-inch mortar shell ani tube launching ani stardine 90 explosive taru electronic detonator mari kapa yariba nongmai maru kun tier smoke shell ani gas gun shell ama tear smoke ama 16 mm gi mini player cartridge ani amasung ballpen radio set ama recover toki Khutshu Khutlai singadu makha taba logi thabak pakhat anaba mari lenaba police station da sinakre hairi